Myanmar ge energy drink ki ken double coated Oirambadagi Kangpokpida Yonba Thingkhre. Myanmar da saba energy drink ki ken double coated marol ani Oiramba Thengnabadagi duplicate Oiramgani haina chingnabadagi energy drink sing ase Kangpokpi town da Yonba da Kangpokpi Youth Union na athingba thamkhre. Myanmar da saba energy drink sing Cycle Hill Town Committee amasung Cycle Hill Town Youth Club na Cycle Hill Town da athingba thamkhre. Myanmar da saba energy drink horn amasung sek ase kaithel dagi miyamna yamna pamna leiduna thaknaribane adubu energy drink makhalani asige ken double coated oiramba thengnare haire. Myanmar da saba energy drink sing ase Myanmar Consumer Beverage Limited Yangonda puthokpane. Horn energy drink ki maku masu ase deep green oy aduga seki na masu ani haibade higok amade gold masu da lae. Adubu higok masu gi sek haina thaba energy drink ken sing double coated tauraga Horn amasung gold masu ge sek sing saraga yolamba thengnarakpane. Horn energy drink ki mamal asi lupa hompu humbudra amasung seki mamal na lupa yankhai da yolle. Energy drink makhal sing ase sembada sizinaba ingredients sing natraga components sing ayamba na manai haire. Energy drink sing gi ken double coated oiramba thengnabadage Kangpokpi Youth Union na ngarang dukan sing the drive sathabaga loina na fagat ke amade original natraga duplicate oirabasu Kangpokpi town da Myanmar da saba energy drink makhal amata yonba yaroi haina thingba thamki haire. Leingakna Athuba Matamda Mityeng Changbiyu khonsa khulgi khunja singna chanariba lambi bu leilon wifi ge khunja singna thingani haina lauthokpaga loina na khunja singda ngaihak leitana kihan khangalakpagi thawong satharakpa ase akanba mawongda condemn tawbe loina na hiram sida Leingakna Athuba Matamda Mityeng Changbiyu haina khonsa khul village authority gi chairman D Adam Liangmai na phongdorokle. Konsa khulda ngarang paumi singa unabada di adamna Manipur gi puwari gi ningsing bathok traba matamdagi hauna liang mai phurupna khunda duna laklaba konsa khul ge area da nauna khunda rakiba lailon wifi gi khunja singna konsa khul gi khunja singda ngaihak laitana kihan khangalakpagi thawong sathaduna lakle maruwaina konsa khul gi khunja singna tampak tamna chananabagi khwaidagi maruwaiba leimakhong taba lambi asida leiba lailon wifi gi khunja singna apanba piba Sel yauna pochai munbage thawong sathaki ba laikhre pamdaba thawong kaya chatharabasu Christian lining chatminaba ngaktani khanduna ngakpiduna lakhibane adubu ngasi de thengkhang kaya da ngakpi khibaduna yai haibagi matagum konsa khulgi khunja singda ot naibagi chang henjilakle matamama da konsa khulgi ahallaman singda haijaraga khunda khiba makoina lale haijagadabane loina na Leingakna su hiram sida Mityeng Changbiyu haikhe Angang Ama Thamjillamle pokpa numit tarukni romda gairiba pikliba angang nupa macha ama Mahila Kalyan Samiti Diulale na chalaiba Boys Children Home gi gate talaiba Cradle Point da Lona Thamjilambadagi District Child Protection Unit Imphal East amade State Leingakki makhada lairiba Specialized Adoption Agency gi staff singna kanba ngamkhre Angang adu lairi haiba pau phangbadagi staff sing asina khudakta Jenims Hospital da pugatuna mapung phana medical checkup tawhallaba matungda Angang asigi masa mau fana laire asoiba amata yaude haiba khangba ngamkhe Kezi ahum lom lumba ngang ase Leingakna chalaiba wangkhai ningthem pukri mapal da leiba Specialized Adoption Agency da thamduna observation chatharagani haide angang asigi legal guardian natraga biological parents singna claim tawradravade adoption ge process chatharagani haina social welfare loisangi director ngangom utamna cherola mada khangalakle smartphone yanthokre chief minister college mahiroi e-support scheme CMESS makhada Thobal College ke beneficiary mahiroi singda smartphone yanthokpagi thauram ngarang college asigi multipurpose hall da pangthokre thauram duda Thobal College ki principal professor M Bina Thobal College Teachers Association ki president S Ibo Yaima amasung Thobal College Student Union ki vice president Dr KH Jogindrona presidium member oikibaga loinana beneficiary mahiroi taraga tarukta smartphone yanthokhe amaromda presidency college modbungge beneficiary sing the chief ministers college mahiroi e-support scheme gi makhada smartphone yanthokre haire thauram asida college asigi principal T Gangte na chingbasu saruk yakhe mahiroi sing na physics subject asi makhong sengna lehaunaba oja sing na araiba pambai sisinaduna takpi gadabane commissioner mahiroi sing na physics subject asi makhong sengna lehaunaba oja sing na su araiba pambai sisinaduna takpi tambina bhona gadabani haina science and technology ki commissioner M Ya school maitai IAS na phongdokre Wafam asi ngarang Manipur Science and Technology Council Mastec Imphal amasung Vigina Prasar DST Government of India New Delhi Aniga punna khusam naduna ngarang dagi hauna numit nini chupna sathagadaba residential training workshop on
Hands on Physics for Science Teacher of Hill District of Manipur haiba hiramda ngarang khuman lampakta laiba youth hostel da hawdokpagi thoramga mari leinana mahakna phongdokhibane.